Manipur si pumlang langi. Leibag asigi anouba Vice President oina CP Radhakrishnan khalakpa yumlo naba leibag Nepal da haurakiba akiba phanglaba misi mina maihau langpak yawba irang marakta Prime Minister resign tawkiba loop amana National Highway da matang kaktaba trade ban chatharakpa asina singba kayagi marakta Prime Minister Narendra Modi na September 16 da Manipur da laknaba thorang tawriba asigisu miyamna yamna kanna ngangnari Haukiba chahi lisingani kulumdogi me ahumdagi haurakiba akiba phanglaba Manipuri irang khara phakre hairabasu miyangi punsida chaning taba haiba phibam adudi leitana leiraklingaida Prime Minister Manipurda pung kharagi Khongchat lakani haiba wafam asida tongan tonganba lupsing amadi phurupsingna tongan tonganba wafam thamduna lakli Manipurda Inglisingani kulumdogi me ahumda Churachandpurdagi hauraklaga Manipurgi tongan tongan mafamsingda sandokiba misi mina mayam yawba amadi mi lising da mayum makai lehendabaga loinana lanjenaduna hingli haibagata ngaiba punsi mahingda hingnari Asiguma yamna nungaitaba phibam amada leiriba Manipurda Prime Minister Narendra Modi Manipurda nongmatasu laktuna miyangi pungning phathabaga loinana santi puraknaba honadi haiduna maikai kayadagi pendabagi wafamsing phongdoknaduna lakkibani Haujikti Prime Minister Manipurda soidana lakpagi phibamda leiduna laukhatpa yaba thabak punamak mathang laukhalakpa miyamna unare Adubu haujik lakliba wafamdi santigi phibam lakpagi phibam laktuna Prime Minister na Manipurda lakadoriba asida aikoi kari thaurang tawribage haiba asini Hainaba lei pumlang langduna leiba phibam amada Prime Minister na Manipurda lakani haiba thazate adubu haujikti lakani haibada natana laknabagi chap chaba thabak thoramsing laukhatpa miyamna unariba asina takpadi Prime Minister na Manipurda lakpa yabagi phibam adu leire haibani Phibam haibadi santigi lambida sangsilagle haibani Mahoksagi phibamda chapsana hanjilakpa haibadudi matam kharam ngakhaidi changani haibasu ikhangda khangnarabani Magic tawna hekta hanjinhanba yabasu nate adubu santi laktuna tabaksing matang laukalaglabadi matam changlabasu changna mahoksagi phibamda hanjillakani Luribadi Prime Minister gi Manipur laknaba thaurang tawriba asigi mangwanena National Highway maruina Imphal Dimapur lambi hangdokpa amadi tongan ba khulai paiba group singi umbrella body aniga chanaduna lakiba suspension of operation gi yanaba matam sangna makha sathadana leirakpadagi handak makha sathabada yanakiba asida tholakliba wafamsing asini Tongan ba wafamsing phongdoknarabasu India government na Manipur santi puraknaba thabaksing laukhatuna lakli haibasimadi thoidokna langani haiba thazade Lokhalakpa thabaksing adugi phol oina numit khudingi kapnaramba bom kaptharakpa amadi atei pamdaba thokdoksing thokpa lepkiba unaba yadabagum tawduna leirambasing unakiba amadi demand mayam tanduna madu pibagi natrabadi wari sanaroi haibasing wari sanakiba asina singba phibamsing lakpani Yamna ngakningai oiribadi lambi hangdokpada yanare haina India laingaki mari leinabasingna lokthokraga yanabada yawkibaga mari leinabasingna lambidi hanadagi tingdabana hangdokpagi wafam leite tawbadabu lambi chappada asoi angam thoktanaba security force na thabak lokhatkadabani haiba wafam thamlakli Maduta natana Manipur laingangna matam amada yamna toina buffer zone haiba leite hairabasu phurup amagi kangbuna lambi sappada thingde adubu buffer zone gi sanctity di ngakadabani haiduna hanna lauri lambi sappasu thingde tawbadabu khudong thiba thoktanabadi security force na ngakadabani hairakpa amadi buffer zone gi sanctity ngakadabani hairakpasina chamamnaba mayam ama leihalle Amaromda amuk khulai paiba lupsingi apunba body aniga suspension of operation gi yanaba chahi ama amuk sangdokpa marakta lambi hangdokpagi matangda makoigi oiba wafamsing phongdorokpa asina amukka hena samamnahalle Lengaka yanaduna sign tawnakiba wafamsing adugi matangda penda amadi pressure mayam lakpadagi tangai fadana wafam kya phongdorokpa oirambadi yai haibabu maduna Manipurda haujik oirakliba phibamda mateng pangsinbagi mahuta irang amuka tholaknaba phibam lakhanba tarbadi madugi matangda authority singna thabak laukapam thoi Wafamsing asina ngahak amuk nathaiduna thamlaga yumlonaba leibaka tainariba ngamkhai paringda khapam thopa sambal khaba yaroi amadi free movement regime hanagumna lehengadamni haiba wafamda trade ban haina economic blockade amuk chatharakpa haibasi landlocked oiba state asidadi hanadigi nangduna lakliba chaitheng markta ka hena khudong chagandaba chaitheng amuk hapkadoribani ngasi nongmanini sida chaitheng adu uba phanglak lagani
ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯆꯃꯝꯅꯔꯤꯕ ꯆꯤꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯕꯒꯤ ꯇꯟꯖꯥ ꯑꯃꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯒꯕꯔꯟꯃꯦꯟꯠꯀꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯃꯥꯂꯦꯝꯅ ꯃꯁꯛ ꯈꯪꯅꯔꯕ ꯃꯥꯂꯦꯝꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯄꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯗꯤ ꯊꯝꯍꯧꯕ ꯃꯊꯧ ꯇꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯒꯕꯔꯅꯔꯅ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯇꯥꯡꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯊꯝꯍꯧꯔꯕꯗꯤ ꯃꯤꯌꯥꯝꯅ ꯄꯦꯟꯅꯒꯅꯤ